AR gi National Interactive Tour ngasi Youth Affairs and Sports Minister Let Pau Haukip na lam thakre. Sabal oidana sanga kiba dolai thabidam ngasidi kangkhathang amagum leire haina khundrakpam kendra ge MLA TH Lokeshwar na ninda tawkre. Bisnupur Municipal Council ge area da micron yankhai gi makhada leiba plastic sing ban tawre haina chairperson L Maniyai mana phongdokre. Amadi lupa lakh ahum rongi mamal oigidaba yungang sing mai thadana manghankhre. Kurumjari Times of Manipur News meeting tabiri basingbo ngangom Priyana taram nokche bagaloina na pau sandong pijari. IGAR South Kiliching Makhada 9 Sector AR gi taramanga suba Assam Rifles na lokhalakpa Civic Action Project ki saruka moina Imphal dagi Agra gi Sonipat fauba chatkadaba National Interactive Tour ngasi Youth Affairs and Sports Minister Let Pau Haukip na lamthakre. Ngasi Mantri Pukri da leiba taramanga suba Assam Rifles Battalion dagi lamthakiba Tour adu da Maricom Regional Boxing Foundation Imphal gi sanaroi kun trainer ahum amadi taramanga suba Assam Rifles ki official marina sarugyari. Numit tarahum doini chumna chatkadoriba tour asida Sonipat leiba Sport Institute Cultural amadi historical oiba mafamda sanaroi singda yenghanbaga loinana saknairaba mioi kyagasu unahangadori. National Interactive Tour adu lamtharaduna Minister Let Pau Haukip na hai sanaroi ama oina punsida mai pakpa ama oige harabadi honaba amadi khangba kanba mathau dai. Ngasi Assam Rifles na mapung oiba thokdang loduna sanaroi singidamakta National Interactive Tour ama sinbibasi yamna phaba khongthang amani masida sanaroi singnasu ima laibakidama karigumba mingchat ama thamlamlage haiba wakhalon galoinana manglomda khong thangjinsi haiki. Hauzik paliba lengak asina taha saba loidana sanga khiba dolai thavidam ngasidi kangkhathang amagum leire haina khundrakpam kendra ge MLA TH Lokeshwar na phongdokre. Ngasi Kanglei Environment and Livelihood Foundation senduna Khewada World Bamboo Day Observation Week kamari leina na pangthokiba thoramda sarugya kiba MLA na makhataraduna saba loire haiduna sanga kiba dolai thabi ngasi kangkhathang amagum leiriba se lengak na mityang changbiyo. Amaromda pangthokliba Bamboo Week kamari leina na wa pambi kya thariba se aikhoina hingannaba honaba mathau dai. Kumginong matam chana chudabadagi thorakliba thokhaningdaba thodok kya Hanta Hanaba Haibasi, a quick cooking market, Taufadrava Itodang Aman Haki. Kanglei environment. The Usiam to Yantaram Haki, Nangare, Chingyalagun Yanare, Adogan say Tereban Tagalaga, Sajagas, no tight, the Prusia to get Dagaleba, Uyanding Hota, Madu Changa, expenditure to Isangam, Tiang Pang, Hanabati, Mana Uzi, Yokupa, every say. Awa Marusi, Yamtang Pangi. Adu isu mathakta akhona mass scan plantation tawge have tar with the biotechnological device changi akhai biotechnological strategy mayam ama siznaraga yamna short period ta akhona watching achi chara marang kaina puthok ngami. Bisnupur Municipal Council ge area da micron yankhai gi makhada leiba plastic amadi single use plastic sing ban tawre haina swachhata hi seba gi Mari Lainana ngarang council asina sinduna pangthokiba lamtu sengba amadi plastic polam sing khongwat pagi thoramda council gi chairperson L Maniyai mana lauthokre. Mahangna makhataraduna plastic na cancer amadi atai tamthiba laina kaya nahanbada natana akoibagi khalda yamna mangningai oirakpana potsak asi ban tawbagi khongjang sangsilakpani. Thoramduda tidim lambigi nakan amadi Bisnupur Kaithal gi akoibada taba plastic ki polam singsu khungatlaga council gi dumping site ta hundoki. Excise Station Thobal amasung khongjom na leptana chatharakpa drive ta phagalakpa masing yamlaba using ngasi Thobal Excise Station amasung khongjom Police Station mamangda mai thaduna manghankhre hiram asiga mari leinana Thobal District Excise ki Inspector L Dinon hai ngasi Thobal Excise Office mamangda mai thaduna manghanliba using asi local market ta chawrak na lupa lakh ani ga lising ni futaru ka chadruki mamal oigini hairaduna
mayai kaba ni safagat pagi thabak asi makhatana chathagigani masida miyam na su mateng pangbiu haike atopa pau amadana khongjom excise na su tongan mafam singdagi fagalakpa Distilled Indigenous Country Liquors Local Market lupa leseng marifutara humdoiga chahum rongi mamal oigedaba DIC liter chamapanga kuntra humdoirom khongjom police station mamangda mai thadana manghanki panba yabade ngasigi yu mai thabadudha Thobal District Police ki personnel sing Khongjom Police ki OC Dilip Khongjom Palel Excise ki OC KHI masu saruk yaki Nakal amaromda nambol apunba maira paibi lof amadi development Protection United Voluntary Organization na punna khusamnaduna nambol area dagi fagalakpa yu liter listing amaga chahum rom nambol kaithel dangarang miya mangda mai thaduna manghankrei mai thaduna manghaliba yu sing adu nambol area dagi lof asigi volunteer singna chathakiba tongan ba drive sing da fagalakibani yu mai thaba adu da saruk yakiba maira paibi look ki secretary L Premila Laimana nambol area da lamdam sigi tungi yumbi oigadori ba hogalakliba naha singna mayai kaba chinjakta laichurakpa makhoigi tungi manglan leiraktaba kaya sidagi cheksinba oina mayai kaba chinjak sing thingna ba sangsilakpa khongjangi saruka moina chathakiba drive ta yu sing asi fagalakibane mayai kaba chinjak sing thibagi khongjang asida miyamna sumateng pangbiu haiki ꯃꯣꯏꯒꯤ ꯅꯝꯕꯣꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯌꯨ ꯐꯥꯕ ꯂꯥꯛꯄꯤꯕꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯑꯁꯦ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯔꯣꯟꯁꯤꯡ ꯑꯁꯤ ꯂꯩꯇ꯭ꯔꯒꯗꯤ ngasi akhoi iramdam Manipur ase hingubagi artha thoktre maram aduna yarbe makhai nisa thingliba amadi akhoi changsilliba khongjang asida miyamna mateng pangbiyo haiduna haijari paugi marak thana ten break amalojari Rotary Club Imphal RI District 3240 is organizing a sport fencing competition to be held on Sunday, the 22nd September 2019 at Rotary Multi-Service Center, Manipuri for the classes 3 to 5 for Group A and classes 6 to 10 for Group B. Registration starts from 9 am and ends at 10 am. Competition starts from 10:10 am and ends at 11:40 am. Prizes are first prize rupees 5,000, second prize rupees 3,000. Third prize rupees 2,000 in its categories and 2 consolation prizes in all the 2 categories along with cash prizes and certificates. Maitai Singi Puwariga Sagonaduna Laklaba Mafam Ama Oiriba Sagolban Thangapat Lairiba the Thangapat Restaurant and Departmental Store Ngaihak Awaba Pothafam Ama Oibata Natana Restaurant Manung the Yaujariba Inbuilt Departmental Store da Adomgi household items sing su Pangbiragani. Veg amadi non-veg ki menu items sing na adom gi taste bud to satisfy oihaliba menu items sing enjoy to biyo. Amadi Thangapat ki view enjoy to biyo. Langston Biraksi the Thangapat Restaurant and Departmental Store. Break imatung da mayambo amukhana taram nokchari makhataba pau pijari. Regional Resources and Training Center Imphal amadi Rural Service Agency na senduna Police personnel yauna ain ngakliba miyoi sing khaktagi nongmagi oiba sanitization program amangase Imphal West SP gi recreation hall pangthokhrei thoramadu da saruk yakiba Imphal West ki SP ke Megachandra na hai thodok ama thokpada civil witness haibasi yamna maru oi Police personnel sing na su case ama study tawbada tangai fadana changdraba yadaba machak mathum kaya participants sing da khanganki Nakal amarom da Regional Resources and Training Center Imphal gi Director Dr. L. Jantakumarna yu yonbadagi thakpa masing hengalak-libra natraga thakpa masing hengalakpadagi yu yonbagi masing hengalak-libra haibasi kumna thidokpa mathau tai tha amada NGO sing khakta natana police personnel sing na su drug abuse ke ama fadaba nate lamdam asida drug saba miyoi singbu chadana bahona minabada police personnel sing na NGO salairiba singa khutsamnaduna chatminabagi yamna tangai fadaba lei haiba wafam kaya fongduki Magistrate ama yawan bagi se koi procedural se yap sangi matam tu da gari se na thok be na thok to be ta koi trail to be gari se koi detail to ko no se sing nei koi magistrate requisition to ri civil witness yaw ri nga kha ma ga tham hai ba adu you have order right no adu hai da na sigi loi tri bau ta gari se pha ba ya te yum se court to be ya te ha ke su lai ki role in drug abuse prevention na moi role si kam thai akoi drug center ayam si police na tha ma da mi mari pu bi le
mama mapa khande tharak pani khande phone to bani khande aduna akoi ki drug center kunmu le siga local ki police station singe sidi moi di am close le tine drug phab de natana treatment su mani puri yam yawe police me am zo en mama pa cha drug chare la ko bari kalu ne adai da phab di mari le di du cha drug chare to mari police ta na ko lai ne and police ki role is only supply detection natana demand detection ju magi role is adum lai ba Manipur de All India Youth Federation Manipur State Council na senduna ngasi Jawaharlal Nehru Manipur Dance Academy da kunmari rak suba jananeta Hizam Irawat Saitha isai sangdamnaba pangthokre Thoram masiga mari lenana program convener oiriba ke Victor Nahai kathokpana masaruk oikiba jananeta Hizam Irawat luchingba ama oiba khaktanatana artist ama oiduna isai mayakya ibirame mahaki philosophy asibu chingthanaba amadi khana nainaminasi haiba wakhalonda pangthokpani haiki Wangna artist sama oina leader masu oina artist sama su oina isai mayek te irga mayek lana phongdok pirami hairi isai mayek asida jananeta gi adum laba philosophy ado mayam punna khangminaba nainaminaba kitanja du logjadna koi ngasi ge sum laba irabot sithai isai sangdamnaba sisinjabani hairiba isai isi kunmirarik subani ekona 1994 dagi hanboina hogdok sakiba isai ni masung lebak miyamda jananeta bu Saithasi amasung jananeta irabotu singthaminasi punna khangminasi nainaminasi haibi wakalong loinena sugumlaba ngasi ge sunglaba saithai se exangdonaba sipangtok sabane SP Thobal gi medek makhada Thobal District VDF Welfare Association senduna numit mangani chupna chathagadaba mega tree plantation program ngasidagi SP Thobal Dr. S Ibom Chan hodokre A tree for the future, respect the tree and save its future haiba hiramda khangabok ta laiba SP Thobal gi office ta hodokiba u chara thabagi thoram aduga mari leinana SP Dr. H Ibom Chan hai Thobal district ta leiriba police station sing amadi outpost singi akoibada district asigi VDF singna achouba thodang loduna u chara sing thajinbagi thorang asi ngasidagi hodokpane masimaru oina miyoiba aikhoina u wa yanthatpadagi malem asida leiriba jiba panba singna hingbada awaba kaya mayok nariba asi thengnanabagi pandamda paikhatpani masi sahi khudingi leptana pangthoknaba hotnagani amadi thakhiba uchara sing hinghananaba VDF personnel singna achouba thodang lawbiyo haina appeal tawki nakal amaromda Thobal District VDF Welfare Association gi President MD Idris Sahana uwa singna aikhoigi thawaini uwa leitrabadi miyoiba khaktanatana thawai panba jiba sing amata hingba ngamloi maram asina uchara thajinbagi thoram asi sahi khudingi pangthoknaba hotnagani haiki Meawam harning asrigin mangani sahi hargani mathang sahi da kya hingan bangam bagi habado adu da ne target thongdabane na ina harakanda koi yam chaksanna koi musing asi senagani koi musing asibu koi ngak senduna osi koi green ma posda koi namo thongdang mineral chai ai All Manipur Handloom Export Development Entrepreneurs Consortium na senduna Basikong Primary Health Center da Hidak sembada kanaba uchara yankhairom thakre thoramadu da saruk yakiba All Manipur Handloom Export Development Entrepreneurs ki President ngairangbam bimola tana phongdorakpada ngasi malem asida ing asagi khal kairakliba nongju nungsa matam kairakpana chingba sing asi uwa yanthatpadigini All Manipur Handloom Export Development Entrepreneurs ki maikaidagi khajiktang oirabasu mateng oinaba Health Center asigi doctor sing da su kanaba pigidaba hidak sembada kanaba uchara sing asi oina mafam asida thabani haiki Doctor gi kanu khana asiga khoi gi chana ba maram da khoi gi medicine plan asi thajabani tawgada ba khoi mafam khoi na yamna khanjaraga leijare khoi na mafam hoji hoji se sin aho boina oijaraga makha tarak bada khoi na health center mafam ayam bada khoi thajage na khoi na chalaga thage haibege khoi wakan khanjari leijari Jaidus Baxi Care gi santang makhada Lions Club of Thobal amadi Leo Clubs of Thobal na khusamnaduna free typhoid vaccination camp ama pangthokre ngasi Thobal Khetri Sanglen da laiba PRIYA Diagnostic Center da pangthokiba lemna vaccine kapthokpagi thoram aduga mari leinana Lions Club of Thobal gi senior member Dr. KHS Manglem na hai hauziki matamda lamdam asida yamna toina naganba laina ama oiriba typhoid asidagi ngakthoknabagi pandamda ngasi gi asigumba vaccine kapthokpagi khongthang asi paikhatpani laina changdanaba mama oibi singna chak thongba matamda luna nana thongba charamdaida khut sa singna hamdokpaga loinana makhum hangdoklaga yonba pot sing sabiganu haina appeal tawki ngasigi kem aduda puna angang humfuda lemna vaccine kapthoki
ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯥꯅꯔꯤꯕ ꯑꯅꯥꯕ ꯃꯈꯜ ꯇꯥꯏꯐꯣꯏꯗ ꯃꯌꯥꯝꯅ ꯇꯥꯏꯐꯣꯏꯗ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯊꯛꯄ ꯆꯥꯕꯗ ꯌꯥꯝꯅ ꯂꯨ ꯅꯥꯟꯕ ꯃꯍꯤꯛ ꯌꯥꯎꯍꯟꯗꯅꯕ ꯍꯣꯠꯅꯕ ꯈꯨꯠ ꯁꯥ Hauzik Sarkarga Suspension Operation Suda Leiriba Kuki Lalholuf United Kuki Liberation Front UKLF Government of Khulmigam gi Kunsuba Reformation Day gi Thauram ngasi Chandal District ki Khangbarol da Leiba Front asigi Nazareth Camp Muvanfoy Designated Camp amasung Tengnopal District ki Molnoi area da Leiba Khulmi Family Quarter da pangthokrai Reformation Day Thauram gi matangda Front ki Secretary in Charge Colonel Joshua Thadona Miyamda Warol Piraduna Hai UKLF na Kuki Miyam gi damag yaifana bagi damag thabak thoram kaya paikhatuna lakli Miyam amasung organization ani gi marakta aphava mari thamnaduna chawkhatpa nungsi chanaba puraknaba hotnaminarsi haina phongtokhi ngasi thoram sing amari leinana UKLF ki Kader Singh gi imung manung amadi Miyamna harau nungaiba amadi nungsinabagi chaklensu Chaminakhiba Tharongi Matangda UKLF ki Joint Monitoring Group ki Chairman TL Jacob Haukip Hai UKLF ki Kunsuba Reformation Day gi Tharom asina UKLF ki Cabinet Singh Kader Singh amadi Kuki Miyam gi marakta nungsi chanaba ama purakpa oirasano Manipurda khundariba kanglup khudimak amaga nungsinaba purakpa oirasano matung tarakpadasu UKLF na Reformation Day gi Tharom Singh pangthoknaba hena nungsi chanaba lamdam ama purakpa oiminarasi phongdokhi Manipur Praja Manungda reform Tore Herga Nungsi Chanana Leminaba Aduga Praja Masung organization ki karakta Lana Kaimta Khananda Vida Tungdasu Manipur Praja Mayamga Pulapna Hingminare Herga Lamdamasi Koi peace, Santi, tranquility, development du lehen se haina Aina Pongdok Chabani Rotary Club of Imphal Rotary International District 3240 na senduna club asigi regular project ki saruka moina sport painting competition amangasi Mantri Pukrida laiba Rotary Multi Service Center da pangthokrai Kanglup ani thokna khaidoktana pangthokiba competition adu da tongan ba school singdagi lakpa mahairoi chahum henbana sarugyaki competition adu da class 3 dagi 5 fawbagi kanglupta RKS Sanatombi school gi mahairoi Thiam Jesina Devi Kendra Vidyalaya number 1 gi Sunaina Saikhom amadi KH Sauremba Singh na mathangsina ahanba ani suba amadi ahum suba taki aduga class 6 dagi 10 faw gi kanglup ki oina Don Bosco School gi L Rohit Singh Pitambara English School gi Venice Kaisam amasung Wangkhai High School gi Riverson M na ahanba ani suba amadi ahum suba taki Nauria Canberra gi manung chanba Lairen Jamaizrao Gram Panchayat ki MGNREGS PMAYG Kumjali Singani Tarani Pantara Mapangi Oiba Social Audit Gram Sabha Manipur Social Audit Govindra Gram Harau Bungda Ngarang Pangthokhrei Thauramadu Mari Lainana Manipur Social Audit Agency gi District Resources Person Yojna Lama amasung Imphal West District ki Social Audit ki staff singna wangang duna miyamga wahang paukhum tongnaki Social Audit ki DRP Yojna Lama na phongdokhibada lisingani tara mari dagi hogdokhiba Manipur Social Audit Agency na MGNREGS amadi PMAYG gi makhada paikhatliba thabak thoram sing asi quality control tongna thabak paikhatlibra job card holder sing gi phangpham thokpa hak phanglibra paikhatliba thabak sing gi documents sing achumbra natraga lanbra yengsinduna amadi job card holder sing na MGNREGS amadi PMAYG gi matangda gyan tadaba leibe sing gyan tahanna bagi pandamda Social Audit Gram Sabha asi pangthokpani haiki Singisu Pava Aduga Akogi Matangi Akogi Zilaiba Kamis and Sindazu Akoi Mating Panguena Karigumakara Utabasingi Tonganba me and Tang Tambiragadi and Najagana Hena and Masing Yamna Pibiba Aduga Tabagam Tadabirakanda Chotaduna Leva Kogi Pansaki Jagasing se Menkapada Mating Pangvina Sarkagi Magida Nuluchari. Sahi mada 100 days ko guarantee pigo pibati adu phangmana ko gi samsam na 20 days haiba bisi makhala phangbai ja prajamya ja ko so many question lak base masi samsam na ngasi labidi ba sarkar sina hari basi gi haiba central government ko guarantee to bidi ba 100 days Lining thau sana mahi sana pong LSSP na senduna
October kunda pangthokadoriba marirak suba maitai chanugi audition ngasi lamnongda leiba sangit kala sangamda pangthokre. Audition asida Assam, Myanmar amadi Bangladesh dagi lakpa maitai nupi yauna puna contestant yankhai marina saruk yaki. Thoramadu da saruk yakiba LSSP gi media coordinator Santos Laurembamna ngasi saruk yariba maitai chanu yankhai mari asidagi kuntaret khangatuna changdamnaba si pangthokani haiki. Paugi marak thana atenba break magasulogzari. What's up, rock and rollers? Girish here from Girish and the Chronicles. Hi guys. We are postponed. Hi everyone. We are Soleh sir. Hi, we are Innocent Eyes. Hi guys. We're Angela. I hope you're ready to get rocked on the 22nd of September because we are coming to Manipur. We're performing live at the Manipur Trade and Expo Center and it's gonna be amazing. Let's bang our heads. Let's have a great rocking time. Rock and roll. Coil Green, India's #1 genset brand by Kirloskar Efficiency Integrated, is now in Imphal. Generator range 2.4 kVA to 1010 kVA DG set. Automobile engineering works at New Chakon Road, Imphal East, MI Store Building, 1st floor. Contact us at 9862 566601 or 0385245211. Authorized dealer, Kirloskar Gensets. Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at ₹10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837353352 or 9402991938. Break matungda mayambo amukana tanam nokchari makhataba pau pijari. United States ki Houston da leiba NRG Stadium da ngasi Howdy Modi gi thoram pangthoknaba thoram pumnamak sem saba loisin Prime Minister Narendra Modi na US ki President Donald Trump su saruk yagadoriba thoram asida Indian diaspora da mahaki warol thamgani. Howdy Modi haiba thoram asi Texas India Forum na sinbani. Pung ahum chupna chathagadaba thoram asi India gi pung singda numidangi pung nipan makhaidagi hogani. Thoram asida Indian classical dance amasong folk isai jagoi amadi atai makhal mathel kyagi kumhai su uba fangangadori. Thoram asida Prime Minister Modi bu taramna okpo oina Dandiya haina khangnaba Gujarati jagoi khuthek Tamnaba Houston da leiba Gujarati lising ama henbana thorang tawkhrei hairi. Howdy Modi thoramda miyoi lising yankhai hena tingadori. Assam ki Chief Minister Sarvananda Sonowal nangasi Bangkok tamna paigidaba ahanba elite lokpriya Gopinath Bordoloi International Airport agi flag off tawkhrei. Guwahati asi Asian region gi gateway amani haina Sonowal na fongdokhrei. Nagaland Police ki officer Nimpu Taruk Saruk Yaduna Dimapur gi Chumuke Dima Police Complex ta numit nipani chupna chatharakpa Cyber Crime Investigation Training loisin khrei. Thoramadu da Saruk yakiba Nagaland Director General of Police TJ Longkumerna Cyber Crime Thodok Singh Waroisin Puraknaba honabada training asina achoba mating oiragani haikrei. Kokrajhar Superintendent of Police na Executive Magistrate ama khud tharubadagi wathok oiraktuna Home pairiba Chief Minister Sarvananda Sonowal na thodok adu inquiry taunaba khudakta order tawkhrei. Ulfa Aigi self-styled Captain Diganta Barua alias Rupantar Asom masagi anaba amana maram oiduna chahi sigi June kunda Myanmar da laikhidraba matung mahaki loinabi Mazoni Asom amadi chahi ohum khakta ngairibe machanupi ga loinana Myanmar da leiba luf adugi camp tagi laikhidraba mapuroibagi mayum da halakhrei. Mazoni Asom Ulfa Aigi training loirabi lanmi amane. Assamgi Nalbari District ki Balsor da leiba naha mangarang masagi laikai dagi Nalbari Police na tongan ba container kuntrani panda haptuna purakpa brown sugar ni chingnaba polam singa kona na fagat pangamkrei
Faraba miyoi adu Kangkan Talukdar kawi hairi. Ngasi yuk phong na kiba pau se singda kari maru iba pau yauri bagi habdo mayam pun amok kangminasi. Lamjingba Times. Corporate sector da lawramba tax hantarakpana thabak phangdaba miyo kya thabak piba ngamhalagani. Ann Biren. Secretariat ke sinmi chadi kulhumdoi thabak karamdre nomagi talab kaknaba order thokre. Miyamna legakta ke kanaba chapchana lobiyo Rambilas. Manipur ki apun basaktam kan thiba numit palan tawkre. Dam mayam sajarabasu ikang tholak padadi kana phangde. Sangai Express. Manipur merger agreement ki matang da paksan na khananay na kre. Furuk masel amat oina punbang ngamdri. Yalhong mising amat oina punsilasi. Silong dasu mahiroy sing na khanakre. Irabot na UZ takiba humdrama thoy subal longmigi numit thoram pang thokre. Police na nongway utuna ki halamle nini gi manung da action logadabani mushu. Corporate sector da hana kanaba phanghalle. Pok na form. Awang Nongpoki District Kuding Makta Lambu Pirabadi FCI Godown Sagani Rambilas. Weaker section da Kudong Saba Pika da Stand Up Manipur program Paikat Lagani. Mamang Chahi Fawada Stat ki GP da Chada Nipan Yobangam Le Biren. Atuba Matam da CAB pass Tauragani Haina, BJP ki National First na Fong Tokre. Merger agreement to Wafam Singh Mipam Pang Toktuna Kanakre. Huyan Lan Pau. Mahosagi khal kahelakpada car thobagi chang hengalakpa asisu achoba maram amani Manipur da khong lambi thambagi wahan thok laitabaga manare SC ST OBC khudong chaba pikadaba stand up Manipur haudok lagani CM ganja legalize tawduna thaba yahanaba cabinet ta puthok lagani CM na secretary ta surprise inspection sathabada employees chaniga kulhundoi office karam daba thengna krai Airport drug case. Phagat khiba drug sing adu executive magistrate na court tablet lakh mariga lising mariga chatruk humdrani haina fongdokre. Naharol gi thaudang. SC ST minority amasung OBC entrepreneurs singidamak stand up Manipur haiba program hokdok lagani. Ganjabu medicinal plan oina thahanaba cabinet ta khanaragani chief minister. Silong da merger agreement ki matang da open discussion pangthokre. Darkar Lairagadi, Mao Makan gi Thaudok Ministerial Team Thaduna Yangsin Halagani CM. NRFM gi General Strike na Mahosaki Punchida Chauna Akaiba Pikre. Sana Laibag, Ban gi Khudong Chaba Lauraga Office ka daba employees sing CM na Chapkai Raklay. Banda Office ka daba employees Chaniga Nifunipan gi Nom gi Talab Kaknaba CM na Khangan Kray. GSDP Chada Maridagi Nipan Dai Hangat Hanbangamle CM. Stand Up Manipur program launched Kray. Anita na e-rickshaw thauduna mai pakpa punchirol amada hingbangamle. India na Manipur thugaina ba hotna ba leptri CPI. CM ga governor ga numidang sak chamina kray. Ichel Express. Chief Minister na Secretariat ki tungan ba section sing da surprise visit chathakray. Office karam da ba employees sing explanation call tauna ba tolop tangkai kakna ba yathang taw thakray. Mahiroi da nongmai satag ki haloba SI ama MU gi mahiroi singna faraga police ta sinakre. World Clean Up Day Zafo kaithel da pangthokre. One Nation One Card scheme thabak ta onthokna ba technology ma pangal kankhat han batarkar lei Rambilas Paswan. India na Manipur lausin khiba numit puning singduna mifam pangthokre. Irai bak Mamang ki chahidagi handak ki chahi sidana start asigi revenue lupa crore chamnga hena lakle chief minister. Bharat tilubadagi lamdam asigi phuruk macha masa sing thugaiduna kangkhong saihna ba hotnarakli. Office karam da employees chaniga kulumdagi nom gi tolop kakthat kray. Aroibada maroiba pau amuka na pijari. ARG National Interactive Tour ngasi Youth Affairs and Sports Minister Led Pau Haukip na lamthakre. Sabal oidana sanga kiba dolai thabidam ngasi de kang khathang amagum leire haina Kundrakpam Kendra MLA TS location na ninda tawkre.
Bishnupur Municipal Council gi area da micron yankhai gi makha da leiba plastic sing ban tawre haina chairperson L Maniyai mena lauthokre. Amadi lupa lakh ahum rongi mamal oigedaba yungang sing mai thadana manghankre. Hauzuki wenadi Manipuri pau matang sida loisinjare mideng tabiri besingbo amuk hana krumjari.